kita quay thử Thì cái này nó không một không để lại cho tham nữa nữa nhiều rồi nhiều rồi tiêu đơn xem được ở đây PS này nó có PS này nó bay có tiếc số phòng được bay vào nhiều được Rajesh Thangjam not found to I PS rồi bên này gì vậy tiếc nhà được rồi slow connection chỉ à đâu này tiếc à đâu này ai bị PS này gì vậy nó này share broadcast ना कुछ share broadcasting है हम share को आये चले 방디 지주가 마음에 또 큽니다. 다음에 또 Isay toro o matao nungan bas nung mangusida ay kuman pwede isay saktori ne so na kanda si kunga sangba setpa kano jay akhoi gi marup jay 틀려 근데 이건 so si pen mana idar sakwa akhoi Rajesh Thangjam mayamna ju thoido hendo na khangna graba singer ma khangni aduga somna kanda guitar college na khoi film da nang bai nang do nang gi sei ko re go ko le din to hi ai gi se adum hairo nang sin to sum to ku skai de hi ai gi sei ani ka suksare khara no na maga thamoi ki mani namga kedang kan hairo ba hi ai gi film gi sei ani ka suksare hazard ra hanu hai ba sei amga thamoi ki mani hai ba sei amga se puspa ni gan duet sak ni yamna sakra bane himanaba ani je yam sakra 이샤이부디 ꯌꯥꯝꯅ ꯍꯩꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯨꯝ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯡꯁꯦ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨ ꯉꯁꯤꯗꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯑꯃꯃꯝ ꯑꯅꯤ ꯑꯅꯤꯗꯪ ꯁꯛꯁꯦꯅ ꯃꯌꯥꯝ ꯇꯧꯖꯕꯅꯤ Tiếng xem cái cỏ để thi để trong một bài gì ꯌꯥꯎꯗ꯭ꯔꯤ năng tuyên chiến kiểu gì à ꯁꯦꯝꯗ꯭ꯔꯤ làm sao nó lên tuyên chiến anh bài biểu ꯆꯥꯁꯤꯗ tàu đâm này gì August hai bro Sandre năng xem cái nào sang mà liệu August nói thằng bài kia khá sẽ tốc thuộc đó nè rồi tàu comment bữa đây tàu xây tàu ꯂꯩꯗ꯭ꯔꯣꯝꯅꯦ ꯍꯧꯖꯤꯛ ꯏꯁꯩ ꯂꯩꯗ꯭ꯔꯣꯝꯅꯦ ꯑꯗꯣ ꯃꯤꯠꯁꯦ ꯁꯣꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣ ꯀꯃꯦꯟꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯄꯥꯕ ꯉꯝꯃꯔꯣꯏ ꯈꯔ ꯃꯔꯛ ꯏꯁꯩ ꯑꯃ ꯂꯣꯏꯔꯀꯥꯟꯗ ꯏꯁꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯃꯦꯟꯁꯦ ꯑꯃꯃꯨꯛ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯁꯤꯡꯒꯔꯁꯤꯡꯗꯣ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯀꯩ ꯏꯁꯩ ꯍꯥꯟꯅ ꯁꯛꯇꯣꯏꯅꯣ ꯚꯥꯏ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ Rajesh Thangjamdagi yamna popular oigibi isai ma 2013 doida adu kana do baina isai do saga introduction to jira da chi di de ba ke ko kita jengin biro sai lo jengin biro ꯁꯤ ꯌꯥꯔꯦ kakshing ite kham lo to ai ge 야, 시 알겠노.
ꯁꯤ ꯍꯥꯟꯅ ꯐꯖꯔꯦ ꯑꯗꯨ ꯅꯣꯏ ꯎꯔꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯁꯨꯝ ꯄꯥꯎꯀꯣ ꯎꯔꯣꯏ ꯂꯥꯞꯄꯅꯤ ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯃꯤꯠꯁꯦ ꯑꯔꯣꯏꯕꯤꯅꯤꯗꯣ ꯎꯗ꯭ꯔꯦ ꯀꯣꯟ ꯀꯃꯦꯟ ꯁꯥꯎꯗꯦ ꯃꯥꯏ ꯆꯠꯊꯪ ꯁꯨꯝ ꯄꯥꯎ ꯅ꯭ꯌꯨꯁꯇꯤ ꯀꯥꯏꯗ ꯎꯒꯦ ꯃꯈꯥꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐꯁꯦ ꯅꯍꯥꯟꯒꯩ ꯁꯨꯡꯇꯥ ꯊꯥꯗꯕꯅꯤꯅ ꯂꯥꯏꯐꯀꯤ ꯀꯩꯅꯣꯗꯤ ꯅꯣꯂꯦꯖꯇꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯌꯥꯝ ꯂꯩꯇꯕꯅꯤ ꯑꯗꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯇꯧꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯗꯤ ꯃꯌꯥꯝ ꯂꯥꯏꯐ ꯇꯦꯂꯤꯀꯥꯁꯁꯤꯅ ꯂꯥꯏꯐ ꯇꯦꯂꯤꯀꯥꯁꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕ ꯅꯨꯡꯁꯤꯕꯤꯔꯕ ꯑꯗꯨꯗꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯧꯖꯔꯛꯁꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯣꯏ ꯗꯤꯀꯣ ꯚꯣꯀꯦꯜꯁꯤ ꯌꯥꯔꯤꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯏꯁꯩꯁꯦ ꯊꯥꯗꯣꯛꯄꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯗꯤ ꯏꯁꯩꯒꯤ ꯂꯣꯏ ꯇꯣꯛꯆꯔꯦ ꯏꯁꯩꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯥꯗꯣꯛꯄ ꯀꯨꯏꯔꯦ ꯑꯗꯣ ꯄꯥꯝꯖꯔꯨꯕ ꯀꯧꯕꯅꯤꯅ ꯁꯨꯝ ꯏꯁꯩꯒꯤ ꯃꯤ ꯄꯨꯟꯕꯁꯤꯗ ꯑꯗꯨꯝ ꯏꯁꯩꯁꯦ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯗꯅ ꯑꯃꯨꯛ ꯁꯛꯇꯣꯔꯦ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯇꯁꯨ ꯉꯪꯉꯦꯅ ꯑꯗꯣ ꯇꯁꯦꯡꯅ ꯏꯁꯩꯁꯦ ꯁꯨꯔ ꯆꯥꯕ ꯆꯥꯗꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯣ तसेंना अखोई सुम पामजबगी सक्चबने सक्तब इसे थादोक कुइरेबको सेंग हारगदि इसे मतम कुइरेबई तुंग सक्चगदबि इसे द मतम अमा आइगी ओरिजिनल सिंगल पेन बनाइद्रब हाइरबा इसे दो मयाम दो खुदोल तमजगे मतम अमगी यामना नुसिबि इसेनि आइना जामना पामजगिबा आइना जामना थवाइ यावना सक्चगिबि इसेनि हेइता हेइता अदो यंगबिरिबा कोई व्यूअर्स सिंग शेयर खग याम तोबिको आइबदि व्यू याम यामगना इसे इजे नुगाइ दोरिने हजुर पेनबा नाइद्रबा नुसिबा बेलहनबिरो आइबु मपोक्सिमगी उरा उरागा नुसिबा हेलबी माइथोंदो लैररो इनाक्ता लेंदना मपोक्सिमगी पेनबा नाइद्रबा नुसिबा बेलहनबिरो आइबु मपोक्सिमगी उरा उरागा नुसिबा हेलबी माइथोंदो लैररो इनाक्ता लेंदना मपोक्सिमगी Matang mapoki de kalak ude Yengning lude handak mapokshi matangi Nahaki nungshi lambi shida Bena hinjage Matang mapoki de kalak ude Yengning lude handak mapokshi matangi Nahaki nungshi lambi shida Bena hinjage Benba naidrba nungsiba Belhanbiro aibu mapokshimagi Isai sakku matamdugi Saigi matamdugi hograba vibe tu Saigi vibe ama lae wakhal jida ko wakhal jida inot ama di hape Isai sakku matamda thainagi matamdugi saigi vibe tu yamna phangbu ngame yamna harawe sumaina matam kuirabai tungda isai sakku phangbje yamna nungai and thanks to athoba na ngasi kawiraga koibu sugumbagi tanja pibi yamna nungai sei makha sathajarake चतर नेगाइ रो Minok tu dekhani aisu nangna aibu nungsi haiba migyeng duna tattana chaibiri nupa thoktraba aigi mataushida Minok tu dekhani aisu nangna aibu nungsi haiba migyeng duna tattana chaibiri Lupa thoktraba aigi matausida Themjinba haitraba pukningna ikai khangda lepli Nangidama
ꯍꯥꯏꯅꯤꯡꯅ ꯇꯝꯅꯤꯡꯅ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯄꯦꯜꯍꯟꯕꯤꯔꯣ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ 이까이 눈시야나 기바나 눈시나 낙득 이닝땀나 장방음다리 이까이 눈시야나 기바나 눈시나 낙득 이닝땀나 장방음다리 Amutadi nagsinapam to Rasidi punsigi Nusibaw kong sanbige Penbanay trabaho Nusiba pelhan biro Aibu mapoksimagi Ura-uraga Nusiba Helabi mai thongdu leidaru inata lengdana mapoksimagi mathang mapokide kalakude yeninglude handang mapoksimatangi nahaki nungsi lambisida penahingjage Thank you, thank you. Ado mathangse akhoi amu saikong dagi amuk taminarase. nang sija nang di kan Facebook hojong adum nei dan jiksha sumang sobudan sumang soe bas Indonesia total mayam hajit isai ji sarak matamda original singer khangbiramani aina ngasai thaga sigibududi duplicate ni ko insai Facebook ta Facebook ta kibdaina Sai yung target krabo. ngasai akhoi manipur story channel ya da adudugi akhoi story channel ni mapuduna aingona blog chimbiru haiba original content kano YouTube channel ni khangna bana blog sim koira bisai ni de nan tha tam gi chayum mang sengdu ne ba adu mana isai da sembiru aduga I ben jab ne ba reuse content channel ge reuse content channel ge adugi non blog sembiru ha bisai ta ai isai ge changna ne tra na no chem tha do kare Jamming na ni. Kamera do kamera. da mo jo bayan sim pa di Okay, halke. nang king bai nang sum to ga nang khra very nice Yamna hai banate ko hai ji ko ama ni khong hai bi ju man bai man. Mundre. oh Koi ni hai sai ma mapumba hi to ke ske do adu ai taksha. do di ni do Madling ni to. how power do ko Mat stress salary ke no. ni sing do to do Kin jeng ni ba. Kya ko ye sai khak sung jeng ne madle. ye to ko la thu ma lai na Koi ga thok mai ke ne koi na. Ngasidi akoi man athobuna compose to bigi ba hai tare akoi je thaina matam amada 2013 14 gi sigi sahi manung je akoi isai yamna torome koi athoboga pullaga ado akoi gi isai sing je athobuna yamna compose to bigi bi isai myam ma lei ado ngasidi khudol tamjage athobogi isai khudimol loina akoi saksage matam de am nungsi ningjamu bodo ko lai ngai ko ne suresh laire lak pa amujo nangi hi ai sai salo hai ne ai sa da to hi ai sai kam dhana ke
ꯑꯩꯅ ꯅꯠꯇꯦ ꯀꯥꯝꯗꯣꯏꯁꯤꯗꯤꯀꯣ ꯑꯩꯁꯦ ꯏꯁꯩꯁꯦ ꯌꯥꯝꯅꯗꯤ ꯗꯨꯋꯦꯠ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯑꯗꯨꯕꯨ ꯁꯤꯗ ꯑꯩ ꯊꯟ ꯁꯣꯂꯣ ꯁꯛꯄꯅꯤꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯔꯗꯤ ꯁꯛꯂꯛꯑꯒꯦ ꯁꯣꯏꯕ ꯁꯣꯏꯗꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯕꯤ ꯇꯥꯔꯦ ꯀꯩꯅꯣꯅꯤ ꯐꯦꯟ ꯈꯤꯇꯪ ꯄꯤꯛꯄꯩꯅꯤ ꯈꯔ ꯖꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥ ꯖꯤ ꯑꯣꯏꯔꯝꯒꯅꯦꯕ ꯁ꯭ꯀꯦꯜ ꯄꯥꯏꯔꯣ ꯅꯪ ꯈꯣꯡ ꯈꯨꯟꯕꯗꯤ ꯐ꯭ꯔꯤꯅ ꯁꯣꯡ ꯊꯥꯖꯗ꯭ꯔꯒ ꯍꯪꯉꯨ ꯅꯣꯡꯊꯥꯡ ꯀꯣꯛꯂꯤꯁꯤꯗ ꯇꯦꯞꯇꯁꯨ ꯕꯇꯟ ꯇꯨ ꯐꯤꯆꯔ ꯇꯨ ꯂꯤꯡ ꯗꯨꯔꯤꯡ ꯗ ꯂꯥꯏꯐ ꯂꯥꯏꯐꯁꯦ ꯅꯍꯥꯟꯒꯤ ꯊꯥꯗꯕꯅꯤꯅ ꯃꯤꯉꯣꯟꯗ ꯑꯩ ꯃꯦꯁꯦꯖ ꯖꯤ ꯄꯥꯏꯔꯣ ꯍꯣꯏ ꯁꯨꯔꯦꯁ ꯁꯛꯄꯤꯔꯛꯀꯦ ꯑꯩꯅ ꯅꯠꯇꯦ ꯁꯛꯄꯤꯔꯤꯁꯦ ꯅꯣꯏ ꯗꯥ ꯃꯨꯖꯥꯎꯅ ꯁꯛꯇꯣꯏꯁꯦ ꯇꯥꯃꯨ ꯍꯥꯏꯕ ꯗꯥ ꯃꯨꯅ ꯁꯛꯇꯣꯏꯅꯦ ꯖꯤꯔꯣ ꯖꯤꯅꯦ ꯊꯥꯖꯗ꯭ꯔꯒ ꯍꯪꯉꯨ ꯅꯣꯡꯊꯥꯡ ꯀꯣꯛꯂꯤꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯊꯥꯖꯗ꯭ꯔꯒ ꯍꯪꯉꯨ ꯅꯣꯡꯊꯥꯡ ꯀꯣꯛꯂꯤꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯆꯨꯔꯛꯂꯤꯕ ꯅꯣꯡꯒꯤ ꯅꯣꯡꯂꯤ ꯀꯌꯥꯁꯦ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤꯕ ꯑꯈꯥꯛ ꯑꯔꯥꯎꯁꯤꯅ ꯇꯠꯇꯅ ꯍꯥꯏꯔꯤꯌꯦ ꯅꯪꯕꯨ ꯆꯦꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯨ ꯀꯅꯥꯁꯨ ꯀꯤꯗꯔꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯨꯡꯁꯤꯒꯤ ꯅꯊꯥꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯕꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯄꯥꯝꯖꯕ ꯅꯍꯥꯛ ꯑꯃ ꯐꯪꯒꯅꯤ ꯊꯥꯖꯔꯨꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯀꯠꯊꯣꯛꯄ ꯅꯍꯥꯛ ꯑꯃ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯂꯩꯇ꯭ꯔꯕꯁꯨ ꯍꯟꯇꯛ ꯃꯄꯣꯛꯁꯤꯗꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯦ ꯇꯥꯡꯂꯝꯃꯤꯀꯨꯞꯁꯦ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯌꯨ ꯑꯩꯕꯨ ꯅꯊꯥꯅꯨꯡꯗ ꯑꯁꯤꯕꯨꯇꯪ ꯁꯛꯆꯔꯒꯦ ꯏꯁꯩꯁꯦ ꯗꯨꯋꯦꯠꯅꯤꯅ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯁꯛꯃꯤꯟꯅꯒꯗꯕ ꯏꯁꯩ ꯑꯣꯏꯕꯀꯣ ꯆꯦ ꯄꯨꯁꯄꯔꯥꯅꯤꯒ ꯁꯛꯃꯤꯟꯅꯈꯤꯕꯅꯦ ꯑꯗꯣ ꯗꯨꯋꯦꯠ ꯑꯣꯏꯔꯒꯗꯤ ꯑꯋꯥꯏ ꯀꯨꯝ ꯇꯧꯕꯗ ꯐꯖꯒꯗꯕ ꯑꯅꯤꯃꯛ ꯄꯨꯂꯞ ꯁꯛꯄꯅꯤꯅ ꯈꯤꯇꯪ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯑꯗꯣ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯑꯊꯧ ꯃꯩꯇꯩꯗꯒꯤ ꯑꯝꯇ ꯇꯥꯁꯤꯅꯦ ꯃꯁꯥꯃꯛꯇꯒꯤ ꯑꯗꯣ ꯃꯌꯥꯝ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯟ ꯃꯃꯥꯡꯗꯒꯤ ꯒꯤꯇꯔꯁꯦ ꯁꯨꯡꯈꯣꯡ ꯈꯣꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁ ꯊꯥꯡꯖꯝꯒ ꯑꯩꯈꯣꯏ ꯑꯃꯨ ꯁꯥꯏꯈꯣꯝꯒꯁꯨ ꯏꯁꯩ ꯁꯛꯇ꯭ꯔꯦ ꯀꯨꯏꯔꯦ ꯏꯁꯩ ꯊꯥꯗꯣꯛꯈꯤꯕ ꯏꯁꯩ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯏꯁꯩꯁꯦ 2015 ꯐꯥꯎꯗꯤ ꯈꯔ ꯇꯧꯔꯝꯒꯗ꯭ꯔꯥ 2015ꯗꯒꯤꯗꯤ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯨꯏꯔꯦ ꯏꯁꯥ ꯏꯁꯥꯒꯤ ꯏꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯑꯥꯔꯠꯄꯨ ꯍꯟꯊꯅ ꯈꯟꯕ ꯋꯥꯅꯠꯇꯦ ꯑꯥꯔꯠꯁꯦ ꯇꯧꯔꯨꯕꯁꯦ ꯄꯥꯞ ꯐꯥꯎꯕ ꯄꯥꯞ ꯑꯃ ꯆꯪꯉꯨꯕꯒ ꯄꯨꯔꯥ ꯄꯥꯡꯈꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯒꯤꯇꯔꯁꯦ ꯑꯩ ꯐꯖꯅ ꯈꯣꯡ ꯍꯩꯇ꯭ꯔꯦ ꯂꯥ ꯃꯅꯨꯡꯁꯦ ꯁꯨꯡꯈꯣꯡ ꯈꯣꯡꯗꯕꯅꯤꯅ ꯒꯤꯇꯔꯁꯦ ꯀꯩꯅꯣꯅꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯈꯔ ꯇꯧꯁꯦꯅ ꯌꯥꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯐꯖꯕ ꯐꯖꯗꯕ ꯑꯗꯨꯃꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯣ ꯃꯊꯪꯗ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯔꯦꯁꯄꯣꯟꯁ ꯈꯤꯇꯪ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯐꯪꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯖꯒꯦ ꯃꯊꯪ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯀꯦ ꯃꯊꯪ ꯐꯖꯅꯕꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯇꯧꯁꯟꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯏꯔꯦ ꯄꯨꯟꯗꯕꯅ ꯉꯁꯤ ꯄꯨꯟꯖꯦꯅ
hainaraga punbani aduga unplanned ni sigi life siju unplanned ni haibadi isai pamba masen ngakta punbani na wari du isai ngakta sanar pujide adudi isai saksi hairaga sum mayam gi awa patha boina ju oiba adu mayam da ju kaino to boina sum mayam da live tharaga sumaina ngasi je sakjabani plan ga amta tawbana te ngasi live thaji khosi ga na plan amta leiraga tawbadi na chede ado sum mayam gi bitta mayam du irang manu ju oi ko adu mayam de tension loi leina bang hak tani adu tension lei bisi da ngak tang du orjo awa potha ba isai na dum awa potha nei aduna dui matungina sum mayam gi nungaina ba entertain tawna ba kitang ngamagadi akoi angamba entertain tawba kitang du orjo ngambra yenge na ko sum tawjabani ado mayam isai soiba soidaba heiba heitaba phajaba phajadaba dudi mayam na dum ngapiro koi professional singer jom ta nachadam ni na koi tasena haijade adu makha ta isai sum mathang mathang sakjarage isai wari yamna ngangbagi keno su yamna taninga moi dun isai bana sakjarage kari isai nei isai masalo koi athobadagi isai je kano ne ai nang de lap tang lao so pata wa lam tang nang nung sibi nang ka de yaw da lap to tang du lao bai ra ka di nungsibinanga da salo ya sa so ne nungsibinanga da salo background oi ra ke मैम इसे कुरे याम कुरे कवर ने अखोगी पाबुंग मोरंग थेम टिकेट ना इसे ओरिजिनल सकपने अदुगा अइना कवर म तोकतोकसबने 2019 दा रिलीज तौगिबा ऑडियो सिंगर सॉन्ग ने अदो कुइजु कुरे इसे जु मयक सिजु अदुम कुरे अदुगा गिटार कोसु कावरे अदो मरक सिदा कोइना गिटार जे खिंग मतमदा अइना करिम खुद थाजब मतमदा सोइबा लानकेबा याव अदु मयामना पुक्सेल चाउनगा पियो अदुगा aina roi no hajan ni share khak tawi so kan nu ngai share tawi yo ko ko ante ye ko ko oh ya ya nung shi binanga kaina raba matung shida nung shi binanga shida aide oiredo manglan gi pungsi ningsing bakauba nangi saktamna thamoida mami taduna leredo nungshi ai xin mà thực ra xin mà thực sự xin mà thực sự làm nhau này bị hoang này rồi xin làm xin lâu đi lâu giờ cái tôi thi với phần giờ tôi đi mày làm cái tăng ngã phi rồi làm chơi hoang ấy lâu rồi những gì cái đỡ lâu cái nó awang baching do ising chai bi mi du da pira sin thara ga samo awang baching do ising chai bi mi du da pira sin thara ga tuna banate kaina bani nomdo gamalem ga sanada bani nungshi binanga kaina matung shida
ꯁꯤꯗ ꯑꯁ ꯈꯅꯥꯎ ꯂꯣꯏ ꯁꯦꯒꯥꯏꯒꯦ ꯇꯧꯋꯤ ꯚꯥꯏ ꯌꯥꯗ꯭ꯔꯦ ꯂꯥꯏꯞꯅꯤꯅ ꯗꯥꯏꯔꯦꯛꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯨꯛ ꯁꯛꯀꯦꯏꯁꯩ ꯇꯧꯔꯣ ꯅꯪꯒꯤ ꯇꯧꯋꯦ ꯉꯁꯤꯗꯤ ꯏꯁꯩ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯏꯁꯩ ꯈꯔ ꯁꯛꯄ ꯇꯥꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ 이세이 하루 ꯚꯥꯏ 이세이 ꯁꯛꯄ ꯍꯧꯔꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯏꯁꯩꯁꯦ ꯃꯊꯪ ꯃꯊꯪ ꯁꯛꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯏꯁꯩꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯁꯩ ꯈꯔ ꯁꯛꯄ ꯇꯥꯔꯤ ꯀꯨꯀꯤꯅ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯍꯥꯏꯕꯅꯤꯅ ꯀꯨꯀꯤꯅ ꯀꯃꯦꯟ ꯄꯤꯔꯦ ꯃꯌꯥꯝ ꯅꯣꯏ ꯐꯥꯒꯤ ꯇꯧꯗꯅ I don't like ꯃꯩꯇꯩ ꯍꯥꯏꯔꯦ ꯀꯨꯀꯤꯅ I don't like ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯁꯨ ꯄꯥꯝꯗꯕ ꯃꯤ ꯌꯥꯎꯖꯥꯠꯅꯤ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯕ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯄꯥꯝꯗꯕ ꯃꯤ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯃꯊꯪ ꯏꯁꯩ ꯍꯧꯔꯁꯤ ꯀꯩꯗꯧꯔꯗꯣꯏꯅോ ꯏꯁꯩ ꯁꯛꯇꯣꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯒꯗꯕꯅꯤ I don't like ꯃꯩꯇꯩ ꯍꯥꯏꯔ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯃꯤꯝꯁꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯦꯝꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯤ ꯃꯩꯅꯤ ꯍꯧꯔꯛꯀꯅꯨ ꯆꯥꯛ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯦ ꯀꯨꯀꯤꯁꯤꯡ ꯃꯤꯝꯁꯅꯤꯀꯣ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯀꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯨꯝ ꯀꯨꯀꯤ ꯀꯃꯦꯟ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ I don't like ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨꯝ ꯈꯜꯂꯨ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯀꯨꯀꯤ ꯆꯄꯥ ꯇꯥ ꯆꯄꯥ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯏꯁꯩ ꯃꯊꯪ ꯁꯛꯆꯔꯛꯀꯦ ꯑꯩꯒꯤ ꯏꯁꯩ ꯃꯊꯪꯁꯦ ꯑꯩꯒꯤ ꯂꯝꯕꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯅ ꯀꯝꯄꯣꯖ ꯇꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯂꯤꯔꯤꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯆꯦꯡ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯊꯧꯕꯒꯤꯗꯤ ꯍꯦꯛ ꯌꯥꯝꯕꯅꯤ ꯃꯥꯅ ꯏꯁꯩꯁꯦ ꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯅ ꯀꯝꯄꯣꯖ ꯇꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯁꯛꯍꯟꯈꯤꯕꯅꯤ ꯑꯗꯣ ꯏꯁꯩꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃ ꯑꯣꯏꯀꯣ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ 이세 뭐예요? 우리 하우르시. Let's get started. ꯃꯌꯥꯝ ꯁꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯀꯝꯄꯣꯖ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯛꯄ ꯏꯁꯩꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯑꯗꯨꯝ ꯁꯛꯂꯛꯀꯦ ꯑꯇꯣꯞꯄ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯂꯛꯀꯦ ꯊꯥꯏꯅꯒꯤ ꯏꯁꯩꯁꯨ ꯁꯛꯂꯛꯀꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯒꯤ ꯏꯁꯩꯅ ꯍꯦꯟꯅ ꯇꯥꯖꯕꯅꯤꯅ ꯊꯥꯏꯅꯒꯤ ꯏꯁꯩꯗꯣ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯂꯝꯕꯤꯁꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯅꯣꯡ ꯇꯥꯏ ꯈꯔ ꯀꯟ ꯀꯟ ꯁꯛꯀꯦꯀꯣ 예삐르누 까나수 아이기 람비시다 잣르게 이동 두민나 힝리 하이버터 나이러버 학창세 잣르스누 분시기 람비시다 예삐르누 까나수 아이기 람비시다 잣르게 이동 두민나 Bata ngairaba hakchangse chatlasanu punsigi lambisida penjare nasidi hinjariba miku kharasina ahenbasu pamdare awatbasu leitare khanna ahenbasu pamdare awat pasu leitare khana kaplasu noklasu ningtamna kaplage noklage masina aigi asengba punsi ama haibado oi hallage kaplasu noklasu ningtamna kaplage noklage Masina aigi asengba punsi ama haibado oi hallage Mati wali.
삼절로. 넌 참. Thamoy ng su hawhalat kanagi su minungsi chatliba kung chatsida ayat baga mayawda chatlasano ha 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 minamdana chatliba ay ginambisida pamdare ay amukhanna kanagi su minungsi Penjare nasidi hinjariba miku kharasina ahen basu pamdare awat basu laitare khanna ahen basu pamdare awat basu laitare khanna Ekbiranu kanasu aigi lambisida chatlagi idom tuminna ꯃꯌꯥꯝ ꯏꯁꯩꯁꯦ 2014 ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯏꯁꯩꯅꯦ ꯏꯁꯩꯒꯤ ꯃꯔꯛꯇ ꯂꯤꯔꯤꯛꯁ ꯈꯤꯇꯪ ꯀꯥꯎꯈꯤꯕ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯣ ꯆꯍꯤ 10ꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅꯁꯨ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯑꯣꯏꯗꯕ ꯑꯩꯉꯣꯟꯗꯩ ꯊꯥꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯃꯔꯛ ꯃꯔꯛꯇ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯔꯥꯎꯟ ꯆꯠꯂꯒ ꯁꯛꯃꯤꯟꯅꯁꯤ ꯚꯥꯏ ꯑꯃꯨꯛꯀ ꯈꯔ ꯏꯁꯩ ꯅꯪ ꯈꯔ ꯃꯅꯤꯡ ꯁꯛꯆꯠꯀꯣ ꯑꯝꯇ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯈꯪꯗꯦ ꯑꯊꯧꯕꯅ ꯁꯦꯝꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯁꯛꯁꯤꯅꯦ ꯑꯊꯧꯕ ꯍꯥꯏꯒꯤ ꯀꯨꯝꯃꯝ ꯁꯛꯁꯦ ꯃꯄꯨ ꯃꯥꯒꯤꯗꯣ ꯑꯗꯨ ꯐꯨꯜꯅ ꯁꯨꯝ ꯇꯦꯝ ꯁꯛꯁꯦ ꯇꯧꯔꯛꯑꯣ ꯄ꯭ꯂꯦꯇꯤꯒ ꯑꯟꯄ꯭ꯂꯛ ꯇꯧꯕꯗꯣ ꯔꯥꯖꯦꯁꯊꯥꯟꯒꯤ ꯏꯁꯩ ꯈꯜꯂꯤꯅꯦ ꯄ꯭ꯂꯦꯇꯤꯒ ꯑꯟꯄ꯭ꯂꯛ ꯇꯧꯕꯗꯣ ꯑꯃ ꯇꯧꯔꯛꯑꯣꯅ ꯆꯥ ꯄꯨꯊꯣꯛꯂꯛꯄ ꯌꯥꯔꯕꯗ꯭ꯔꯣ ꯏꯚꯥꯏ ꯀꯩꯅꯣ ꯆꯥ ꯄꯨꯊꯣꯔꯛꯑꯣ ꯉꯥꯏꯔꯕꯅꯦ ꯆꯥꯁꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯕꯅꯦ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯆꯦꯡ ꯃꯤꯊꯩ ꯀꯃꯦꯟ ꯄꯤꯈꯤꯗꯥꯏꯅꯦ ꯀꯩꯅꯣ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯆꯦꯡ ꯃꯤꯊꯩ ꯀꯃꯦꯟ ꯄꯤꯈꯤꯗꯥꯏꯅꯦ ꯂꯣꯏꯃꯛ ꯇꯧꯔꯛꯑꯣ ꯔꯣꯅꯦꯠ ꯊꯥꯡꯖꯝ ꯚꯥꯏ ꯂꯣꯏ ꯇꯧꯔꯛꯑꯒꯦ ꯏꯁꯩ ꯍꯥꯏꯔꯕ ꯂꯣꯏ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯩ ꯊꯥꯏꯅ ꯏꯁꯩ ꯑꯩꯈꯣꯏꯅꯗꯤ ꯀꯝꯄꯣꯁ ꯇꯧꯈꯤꯗꯕꯀꯣ ꯀꯝꯄꯣꯁ ꯇꯧꯕꯗꯁꯨ ꯁꯛꯈꯤꯕꯗꯁꯨ ꯂꯣꯏꯅ ꯀꯥꯎꯕ ꯌꯥꯎꯔꯦ ꯃꯦꯛꯁꯤꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯛꯈꯤꯗꯕ ꯊꯥꯏꯅꯒꯤ ꯏꯁꯩꯁꯤꯡ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯂꯦꯖꯦꯟꯗꯔꯤ ꯁꯤꯡꯒꯔꯁꯤꯡꯅ ꯁꯛꯈꯤꯕ ꯏꯁꯩꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯗ ꯀꯥꯎꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯥꯗꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯁꯔꯦꯟꯗꯔꯒ ꯁꯔꯦꯟꯗꯔ ꯃꯇꯦꯝꯗ ꯁꯛꯁꯤꯅꯦ ꯑꯐꯥꯕ ꯈꯛꯇꯪ ꯁꯛꯁꯦ ꯃꯇꯦꯝ ꯒ꯭ꯔꯨꯞ ꯑꯣꯏ ꯁꯛꯁꯨ ꯑꯣꯏꯅ ꯑꯩꯗꯤ ꯐꯥꯗꯦ ꯃꯤꯌꯥꯝꯒꯤ ꯑꯗꯨ ꯃꯇꯦꯝ ꯁꯛꯁꯦ ꯄꯨꯂꯞ ꯐꯨꯜ ꯁꯛꯁꯨ ꯃꯇꯦꯝ ꯁꯛꯁꯤꯅꯦ ꯑꯗꯨꯗꯣ ꯁꯔꯦꯟꯗꯔ ꯍꯥꯏ ꯅꯤꯡꯁꯤꯡꯉꯛꯄꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯥꯎꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯛꯄꯗ ꯁꯣꯏꯒꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯩꯖꯕꯗꯤ ꯌꯥꯝ ꯃꯥꯅ ꯁꯔꯦꯟꯗꯔ ꯄꯜꯂꯛꯄꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩꯅꯦ ꯈꯖꯤꯛ ꯄꯟꯒꯦ ꯁꯦꯔꯦꯟꯗꯔꯒꯨꯝꯕ ꯑꯇꯩ ꯑꯇꯩꯁꯦ ꯏꯁꯩ ꯊꯣꯛꯄ ꯃꯌꯥꯝꯁꯨ ꯈꯖꯤꯛ ꯄꯟꯕꯤꯔꯛꯑꯣ ꯗꯤ ꯄꯥꯏꯔꯛꯀꯦ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯋꯥꯍꯪ ꯈꯔꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕꯅꯤ ꯅꯃꯥꯡꯃꯛꯇꯗ ꯄꯥꯎꯈꯨꯝ ꯇꯃꯛꯄꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯃꯣꯏꯁꯨ ꯄꯤꯔꯛꯄ ꯑꯁꯨꯝꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯅꯕꯔ ꯁꯥꯖꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯅ 사제 ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯋꯥꯍꯪ ꯈꯔꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕꯅꯤ ꯅꯃꯥꯡꯃꯛꯇꯗ ꯄꯥꯎꯈꯨꯝ ꯇꯃꯛꯄꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯃꯣꯏꯁꯨ ꯄꯤꯔꯛꯄ Vai, adu sei sa na English tadi long dia. English tadi. English tadi tau. English song sakbi saksa. English tadi dia rồi. Nat tadi. Fat mesin ya, fat dah. Fat dia, benar tadi.
ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯑꯃꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯚꯥꯏ ꯑꯝꯇꯪꯒ ꯄꯥꯏꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯗ ꯃꯇꯦꯛ ꯑꯝꯇꯪꯒ ꯁꯛꯁꯦ ꯈꯃꯟ ꯆꯧꯏ ꯆꯥꯛ ꯈꯃꯟ ꯆꯧꯏ ꯍꯥꯏꯅ ꯈꯃꯟ ꯆꯧꯏ ꯍꯥꯏꯗꯨ ꯚꯥꯏ ꯀꯅꯥ ꯐꯒꯦ ꯑꯗꯨꯕꯨꯗꯤ ꯍꯩꯅꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯑꯣꯖꯥ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯁꯛꯁꯤ ꯀꯩꯗꯧꯔꯦ ꯑꯗꯨ ꯁꯛꯄ꯭ꯔꯣ ꯃꯇꯦꯛ ꯑꯃ ꯁꯛ ꯂꯣꯏꯔꯦ ꯃꯤꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯁꯤ ꯗꯤ ꯅꯦꯝꯕ꯭ꯔꯥ ꯏꯁꯀꯦꯠ ꯍꯥꯏꯒꯠꯂꯨꯔꯥ ꯗꯤ ꯄꯥꯔꯒꯦ ꯈꯃꯟ ꯆꯧꯏ ꯋꯥꯡꯕꯅꯤ ꯑꯗꯨꯒꯤ ꯋꯥꯡꯅꯤ ꯑꯦꯗꯤ ꯖꯤ ꯄꯥꯔꯣꯔꯥ ꯈꯃꯟ ꯆꯧꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯗꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯝꯂꯣꯏ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯣꯟꯅ ꯆꯦꯠꯅ ꯊꯝꯖꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯣꯟꯅ ꯆꯦꯠꯅ ꯊꯝꯖꯕ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯕꯨ ꯁꯦꯟꯅꯖꯕ ꯁꯣꯏꯈꯤꯒꯗꯔꯥꯅꯦ ꯆꯦꯛꯁꯤꯟꯖꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯖꯩ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯖꯩ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯀꯩ ꯀꯣꯟꯅꯣ ꯍꯧꯖꯤꯛ ꯄꯥꯏꯗꯣ ꯖꯤꯅꯦ ꯖꯤ ꯏꯁꯩꯁꯦ ꯁꯛꯏꯉꯩ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯏꯁꯩ ꯑꯃꯇꯪ ꯊꯛꯆꯒꯦ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯁꯛꯆꯕ ꯏꯁꯩꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯏꯁꯩꯁꯤꯗꯤ ꯀꯣꯚꯔꯁꯨ ꯑꯩꯅ ꯁꯛꯆꯈ꯭ꯔꯕꯅꯤ ꯀꯣꯚꯔ ꯇꯧꯖꯈ꯭ꯔꯕꯅꯤꯀꯣ ꯖꯤꯗ ꯑꯗꯨꯝ ꯄꯥꯏꯔꯛꯑꯣ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ ꯑꯩꯅ ꯇꯣꯔꯕꯥꯟꯁꯤꯗ ꯐꯝꯅ ꯐꯝꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯔꯗ ꯑꯄꯥꯝꯃꯤ ꯍꯣꯃꯩꯔꯥꯟ ꯕꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯑꯄꯥꯝꯃꯤ ꯍꯣꯃꯩꯔꯥꯟ ꯕꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔ
ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ ꯊꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯍꯟꯒꯗꯧꯔꯤ ꯑꯩꯅ ꯕꯖꯦꯠ ꯄꯤꯔꯥꯜ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨꯀꯤ ꯎꯃꯪꯗ ꯂꯃꯨꯛꯅꯔꯦ ꯕꯖꯦꯠ ꯄꯤꯔꯥꯜ ꯐꯪꯒꯦ ꯂꯥꯛꯄ ꯀꯦꯇꯨꯀꯤ ꯎꯃꯪꯗ ꯂꯃꯨꯛꯅꯔꯦ ꯏꯔꯣꯜ ꯏꯂꯥꯜ ꯇꯥꯛꯂꯗꯨꯅ ꯏꯁꯥꯕꯨ ꯁꯛꯈꯪꯂꯛꯂꯦ ꯏꯔꯣꯜ ꯏꯔꯥꯜ ꯇꯥꯛꯂꯗꯨꯅ ꯏꯁꯥꯕꯨ ꯏꯁꯥꯅ ꯁꯛꯈꯪꯂꯛꯂꯦ ꯑꯄꯥꯝꯃꯤ ꯍꯧꯃꯩꯔꯥꯟ ꯕꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯑꯄꯥꯝꯃꯤ ꯍꯧꯃꯩꯔꯥꯟ ꯕꯤꯁꯥ ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯐꯖꯩꯅꯦ ꯁꯤꯁꯦ ꯇꯧꯔꯦꯍꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯐꯖꯕ ꯏꯁꯩꯅꯤ ꯇꯝꯁꯦ ꯑꯩꯈꯣꯏ ꯊꯧꯕꯗꯤ ꯑꯃꯨꯛ ꯇꯥꯁꯤꯔꯣ ꯅꯠꯇꯦ ꯊꯧꯕ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯁꯦꯝꯈꯤꯕ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯃꯥꯒꯤ ꯇꯧꯕ ꯏꯁꯩꯗꯣ ꯁꯣꯂꯣ ꯒꯥꯏꯗ ꯑꯗꯨ ꯏꯁꯩꯗꯣ ꯀꯩ ꯀꯣꯟꯅꯕꯨ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯗꯣ ꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯗꯤ ꯅꯠꯇꯦ ꯏꯔꯣ ꯏꯁꯩ ꯑꯁꯤꯁꯨ ꯅꯍꯥꯟꯋꯥꯏ ꯗꯤ. ꯀꯨꯏꯔꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯣꯠ ꯄꯥꯏꯒꯦ ꯁꯤ ꯇꯞꯅ ꯑꯟꯄ꯭ꯂꯛ ꯑꯣꯏꯅꯀꯣ ꯑꯗꯨꯗꯤꯀꯣ ꯍꯣꯏ ꯑꯗꯨ ꯄ꯭ꯂꯦꯠ ꯃꯑꯣꯡ ꯁꯛꯁꯦ ꯁꯤꯔꯣ ꯑꯗꯨꯕꯨ Sini ini ada siapa dia? Ini kena wang ni praktik rehearsal tahu na tapi ni kau 이게 니도 떨어졌는 거데 시대 네번이었나 낭부 닝싱도나 갑자바세 나시디 아이나 낭부 농시바기 람비 보이하우레 세시죠 거기 다시행는 이비분에 거의 다시행 맥시 puरा 동안 ꯊꯃꯣꯏꯗ ꯗꯛ ꯗꯛ ꯊꯤꯟꯕꯅꯦ ꯃꯌꯦꯛꯁꯦ ꯑꯗꯨꯒ ꯊꯋꯥꯏ ꯍꯥꯞꯄꯤꯕꯅ ꯑꯩꯈꯣꯏ ꯑꯊꯧꯕ ꯃꯩꯇꯩꯅ ꯍꯥꯞꯄꯤꯈꯤꯕꯅꯦ ꯏꯁꯩꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥ ꯃꯆꯥꯒ ꯑꯩꯈꯣꯏ ꯒ꯭ꯂꯤꯁꯟ ꯊꯧꯗꯥꯝ ꯏꯅꯥꯎ ꯑꯁꯤꯒ ꯃꯣꯏ ꯑꯅꯤꯅ ꯀꯨꯝꯈꯤꯕꯅꯦ ꯑꯦꯜꯕꯝꯗꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯕꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯣꯏꯍꯧꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯗꯪꯗꯤ ꯅꯤꯖꯔꯤ ꯃꯄꯨꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯤꯀꯨꯞꯇꯨꯗ ꯄꯥꯎꯃꯦꯟꯅꯖꯍꯧꯒꯦ ꯆꯥꯎ ꯑꯩ ꯁꯟꯗꯦꯒꯤꯁꯨ ꯅꯩꯒꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯁꯟꯗꯦꯒꯤꯁꯨ ꯈꯥꯛ ꯂꯩꯔꯕꯅꯤ ꯁꯟꯗꯦꯗꯁꯨ ꯁꯛꯀꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯍꯔꯥꯎꯅ ꯄꯨꯟꯁꯤ ꯁꯟꯗꯦꯒꯤꯗꯣ ꯑꯗꯨꯒ ꯗꯥꯎꯔꯁꯟꯒꯤ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯗꯥꯎꯔꯁꯟ ꯍꯥꯏꯔꯛꯑꯣ ꯁꯛꯂꯛꯑꯒꯦ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯛꯑꯣ ꯁꯛꯂꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯊꯧꯕ ꯏꯁꯩꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯈꯥꯗꯣ ꯃꯈꯥ ꯑꯗꯨꯝ ꯏꯁꯩ ꯑꯃꯨꯗꯒꯤ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨ ꯃꯈꯥꯗꯣ ꯀꯩ ꯑꯃꯗ꯭ꯔꯦ ꯊꯧꯕ Saya kau le. ꯑꯗꯨꯅ ꯀꯣꯂꯥꯁ ꯅꯠꯇ꯭ꯔꯣ Kau le, tu saya kau le. Ada sih tu 2016 ni project 15 lah, 16 lah. ꯀꯨꯏꯔꯦ 2015 na karo ma si album nam game ni saya tu mayak tu yang na kau le sih je. Oh, platiga tawado ado oi salake ado mate am salake ado platiga tawo isai du di cover ni cover ni ko thaini gi isai ni ado ma
ꯃꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯒꯦ ꯍꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯔ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯃꯥꯅ ꯁꯃꯥꯒꯤ ꯔꯥꯖꯦꯁ ꯊꯥꯡꯖꯝꯅ ꯑꯩꯁꯨ ꯍꯩꯕ ꯍꯩꯇꯕ ꯏꯁꯩꯗꯣ ꯑꯩꯗꯤ ꯇꯧꯕꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯈꯤꯇꯪꯗꯤ ꯅꯤꯛ ꯇꯧꯔꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯀꯔꯤꯒꯨꯝꯕ ꯁꯥꯂꯛꯑꯒꯗꯤ ꯆꯥꯎꯕꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯟꯗꯦꯗꯁꯨ ꯅꯩꯔꯗꯧꯅꯤ ꯀꯔꯤ ꯀꯣꯟ ꯗꯤ ꯍꯣꯏ ꯑꯩꯅ ꯃꯥꯅ ꯁꯤ ꯏꯁꯩꯁꯤꯃꯗꯤ ꯑꯩꯈꯣꯏ ꯗꯥꯋꯔꯁꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒꯦ ꯔꯣꯁꯟ ꯑꯩ ꯀꯅꯥ ꯑꯩ ꯌꯥꯝ ꯂꯩ ꯑꯣ ꯑꯩꯅ ꯍꯦꯔꯣ ꯀꯨꯝꯗꯧꯔꯕꯅꯤ ꯑꯩꯈꯣꯏ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯒꯤ ꯍꯦꯔꯣꯗꯣ ꯅꯠꯇꯦ ngầu ai đi sum mất lên ngầu ai đi sum mất lên na kimi no ki shiva leinam na kimi no ki shiva leinam punsi aigi manglanggum oire ngaure aisu sumhatle na kimi no ki nung shivaleinam na kimi no ki nung shivaleinam punsi aigi aigi manglanggum oire fuldi sakcharoge fuldi ma'am release tawraga taminaraje isai je release tawgadabagi ngai lerabani ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯟ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯦ ꯑꯗꯨꯒ ꯔꯤꯂꯤꯁ ꯇꯧꯒꯗꯕꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯇꯥꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯗꯥꯋꯔꯁꯟ ꯏꯁꯩ ꯈꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯅꯥꯎꯅ ꯊꯥꯒꯠꯆꯔꯤ ꯊꯧꯕꯒꯤ ꯏꯁꯩ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯂꯩ ꯅꯪ ꯐꯣꯡꯗ꯭ꯔꯤꯕ ꯀꯔꯤ ꯏꯁꯩꯅꯣ ꯀꯔꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯥꯀꯜꯗ ꯑꯣ ꯑꯗꯨꯗꯣ ꯉꯥꯟꯕ ꯂꯨꯋꯥꯡ ꯗꯥꯅꯥꯎ ꯁꯛꯄꯗ꯭ꯔꯣ ꯉꯥꯟꯕ ꯂꯨꯋꯥꯡ ꯑꯣ ꯃꯥ ꯑꯗꯨꯝ ꯃꯃꯥꯏ ꯏꯁꯩꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯔꯦ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯁꯛꯈ꯭ꯔꯕ ꯑꯗꯨꯗꯣ ꯁꯛꯀ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕ ꯏꯁꯩ 11 ꯐꯣꯡꯉꯝꯃꯣꯏ ꯔꯥꯖꯦꯁ ꯅꯠꯇ꯭ꯔꯣ ꯑꯃꯁꯦ ꯃꯥꯅꯤ ꯍꯥꯏꯕ ꯔꯥꯖꯦꯁ ꯅꯠꯇ꯭ꯔꯣ ꯁꯨꯅꯤꯕꯂꯥ ꯊꯥꯡꯖꯝ ꯃꯥꯅꯦ ꯃꯥꯅꯦ ꯔꯥꯖꯦꯁ ꯊꯥꯡꯖꯝꯅꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯁꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯦꯅꯥꯎꯟ ꯁꯤꯡꯒꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯈꯔ ꯏꯁꯥꯅ ꯏꯁꯥꯁꯦ ꯃꯨꯠ ꯈꯔ ꯂꯩꯅꯕ ꯈꯔ ꯊꯥꯒꯠꯅꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯀꯅꯥꯝ ꯈꯪꯅꯗꯕ ꯃꯌꯥꯝ ꯃꯥꯅꯦ ꯃꯥꯅꯦ ꯉꯥꯛꯇꯪ ꯁꯦꯀꯦꯟ 5 ꯃꯤꯅꯤꯠ ꯑꯃꯃꯨꯛꯇ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯒꯦꯀꯣ ꯒꯤꯇꯔꯁꯦ ꯑꯩꯅ ꯁꯨꯝ ꯈꯣꯡꯗꯧꯔ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯍꯥꯏꯕꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯁꯦ ꯑꯩꯅ ꯑꯣꯏꯕꯅꯤꯅ ꯄꯥꯏꯁꯦ ꯍꯩꯇ꯭ꯔꯁꯨ ꯃꯥ ꯄꯥꯏꯒꯦ ꯍꯩꯁꯨ ꯍꯩꯇꯕ ꯅꯪ ꯄꯥꯏꯕ ꯋꯥꯔ ꯃꯥꯜꯂꯦꯕ ꯈꯣꯡꯉꯣ ꯈꯣꯡꯉꯣ ꯅꯪ ꯁꯛꯂꯛꯑꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯩ ꯁꯛꯀꯦꯅꯣ ꯑꯩꯁꯦ ꯀꯥꯎꯋꯦ ꯍꯤꯟꯗꯤ ꯁꯛꯀꯦ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯁꯦ ꯚꯥꯏ ꯑꯩ ꯑꯝꯇ ꯄꯤꯔꯣꯝ ꯏꯁꯩꯗ ꯁꯛꯀꯦꯁꯦ ꯑꯁꯤ ꯑꯟꯄ꯭ꯂꯛꯇ ꯁꯛꯀꯦꯀꯣ ꯄ꯭ꯂꯛꯀꯤꯡꯗ ꯁꯛꯀꯦ ꯁꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯊꯥꯏꯅꯒꯤ ꯏꯁꯩꯅꯦ ꯌꯥꯝꯅ ꯄꯥꯝꯖꯔꯒ ꯏꯁꯩ ꯃꯌꯦꯛꯁꯦ ꯁꯨꯡꯐꯥ ꯐꯥꯕꯗꯤ ꯉꯝꯗꯕ ꯏꯁꯩꯁꯦ ꯑꯩ ꯂꯣꯏꯔꯝꯗꯥꯏꯗ ꯍꯦꯛꯇ ꯑꯁꯤ ꯏꯁꯩꯁꯦ ꯌꯥꯎꯅꯤꯡꯉꯤ ꯗꯥꯋꯔꯁꯟ ꯂꯥꯛꯑꯣ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯑꯣꯐ ꯂꯩꯔꯒꯗꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯌꯣꯔꯕꯨꯡꯗ ꯊꯧꯖꯜꯂꯛꯑꯣ ꯆꯥꯁꯨ ꯀꯝꯕꯅꯣ ꯑꯦꯗꯤ ꯋꯥꯔꯅꯤ ꯍꯥꯏꯖꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯑꯣꯐ ꯂꯩꯕ꯭ꯔꯣ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯖꯟꯕꯤꯔꯛꯑꯣ ꯍꯜꯂꯣ ꯍꯧꯖꯤꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯩ ꯑꯣꯀꯦ ꯅꯣꯡꯃꯃꯨꯛ ꯄꯨꯜꯂꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯗꯥꯋꯔꯁꯟꯁꯤꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤ ꯑꯍꯜ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯣꯁꯇꯤꯡ ꯇꯥꯃꯤꯟꯅꯔꯝꯕ ꯑꯍꯟꯅꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯂꯩꯕꯅꯤ ꯗꯤꯁꯄꯥꯆ ꯁꯦꯛꯁꯟꯗ ꯂꯩꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯄꯨꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯣꯡꯃ ꯄꯨꯟꯁꯦ ꯏꯌꯥꯝꯕ ꯑꯗꯨꯒ ꯏꯁꯩ ꯇꯧꯁꯦ ꯏꯇꯩꯃ ꯌꯥꯔꯦ ꯑꯁ ꯀꯩꯅꯣ ꯃꯤꯒꯤ ꯂꯥꯏꯐ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯠꯂꯦ ꯍꯩ ꯔꯥꯒ ꯏꯇꯩꯃ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯡ ꯃꯤꯇꯩꯒꯤ ꯀꯩꯅꯣꯅꯤꯀꯣ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯁꯤ ꯍꯩꯅꯧꯁꯤꯝꯇꯪ ꯃꯌꯥꯝ ꯄꯣꯊꯥꯅꯕꯒꯤ ꯇꯟꯖꯥ ꯄꯤꯁꯤꯜꯂꯛꯇꯅ
하이나 엄청 라면 ꯌꯥꯝ ꯕꯦꯕꯥꯔꯗꯤ ꯈꯤꯇꯪ ꯀꯥꯏꯖꯔꯦ ꯑꯗꯣ ꯑꯗꯨ ꯅꯥꯀꯟꯗ ꯉꯥꯛꯇꯪ ꯂꯩ ꯊꯝꯒꯗꯦ 하이나 ꯑꯣꯏꯅ ꯍꯧꯔꯣ ꯅꯪ ꯆꯥ ꯂꯧꯔꯕꯣ ꯆꯥ ꯂꯧꯔꯦ ꯁꯥꯎꯗꯅ ꯑꯩꯗꯤ 하이나 ꯋꯥꯟ ꯆꯥꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯛꯄꯗꯣ ꯋꯥꯔꯝꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯝꯕꯅ ꯆꯥꯅ ꯄꯨꯁꯟꯕꯤꯔꯦ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯨꯝꯗ ꯄꯥꯟꯕ ꯃꯥꯜꯂꯦ ꯍꯩꯅꯧꯁꯦ ꯊꯝꯒꯦꯀꯣ ꯑꯩ ꯆꯥ ꯂꯥꯝꯅꯩ ꯃꯊꯣꯏ ꯀꯥꯏ ꯆꯥ ꯑꯃ ꯊꯝꯃꯨꯒꯦ ꯊꯝꯃꯣ ꯉꯥꯛꯇꯪ ꯗꯗꯥ 이세이도 떠로 거기 아토보다기 이세이 묵다르세 ꯃꯊꯪꯗꯤ ꯀꯩꯅꯣ ꯍꯥꯏꯗꯣꯛꯀꯅꯤꯀꯣ ꯍꯩꯅꯧ ꯑꯝꯇꯪ ꯆꯥꯈꯤꯒꯦ ꯁꯨꯝ ꯑꯩꯈꯣই ꯍꯩꯅꯧ ꯆꯥꯔ ꯈꯅꯥꯎ ꯐꯥꯗꯝꯗꯤ ꯂꯩꯕꯅꯦ ꯑꯩ ꯇꯧꯔꯛꯄꯒꯤ ꯆꯥꯝꯗ ꯆꯤꯡꯒꯦꯔꯣ 사동 뉴스 디딩자면 ꯃꯌꯥꯝ ꯍꯩꯅꯧꯁꯦ ꯈꯤꯇꯪ ꯆꯥꯖꯒꯦꯀꯣ ꯆꯥ ꯌꯥꯝ ꯂꯥꯝꯃꯦ 나이트 이원 요래 ꯈꯅꯥꯎꯗꯤ ꯂꯣꯏ ꯀꯪꯉꯦ ꯃꯌꯥꯝ ꯃꯔꯨꯕꯤꯗꯤ ꯌꯥꯗꯦ ꯃꯌꯥꯝꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯅꯪꯒꯤ ꯆꯥ ꯑꯗꯨꯝ ꯊꯝꯈ꯭ꯔꯣ 어 ꯏꯪꯉꯀꯥꯟ ꯊꯛꯇ ꯌꯥꯔꯣꯏ ꯁꯥꯔꯦ ꯌꯥꯝ 그리고 아쿠나 마이클 이세이 메시엠도 양 ꯑꯩꯁꯨ ꯃꯊꯪꯗꯤ 안가고 하이도 ꯑꯣꯍꯣ 오이럼데 ꯑꯩꯁꯨ ꯑꯗꯨ ꯃꯊꯪꯗꯤ ꯑꯗꯨꯅ ꯏꯁꯩ ꯐꯖꯕꯅꯦ ꯗꯥꯗꯤꯅꯦꯁꯀꯤ ꯏꯁꯩ ꯑꯃꯇ ꯁꯛꯀꯦ ꯑꯟꯄ꯭ꯂꯛꯇ ꯑꯟꯄ꯭ꯂꯛꯇꯅ مفهوم ناتانا ꯇꯧꯕꯗꯣ ꯑꯗꯨ ꯐꯖꯕꯅꯦ ꯑꯗꯨꯁꯨ ꯆꯠꯂꯣ ꯁꯣꯝ ꯅꯩꯔꯣ ꯑꯩꯒꯤ ꯒꯤꯇꯔꯁꯦ 이세이 살로도 ꯑꯩ ꯑꯃꯨꯛ ꯁꯛꯀꯦ ꯑꯩ ꯏꯁꯩ ꯀꯥꯎꯕꯅꯦ ꯏꯁꯩ ꯁꯛꯇꯣꯛꯈ꯭ꯔꯦ ꯅꯤꯡꯖꯪꯕ ꯑꯣꯏꯅ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯀꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯝꯄꯣꯖ ꯇꯧꯈꯤꯕ ꯏꯁꯩꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯔꯤꯂꯤꯁ ꯇꯧꯗꯕ ꯑꯗꯨꯒ ꯄꯨꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯤ ꯀꯝꯄꯣꯖ ꯇꯧꯃꯤꯟꯅꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯝꯄꯣꯖ ꯇꯧꯈꯤꯕꯏꯁꯩꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯃꯊꯛ ꯊꯋꯥꯏ ꯌꯥꯎꯔꯤꯉꯩꯗ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗ ꯏꯁꯩꯁꯦ ꯀꯝꯄꯣꯖ ꯇꯧꯈꯤꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯕꯅꯤꯅ ꯃꯇꯝꯁꯦ ꯒꯦꯞ ꯂꯩꯔꯕꯅꯤꯅ ꯏꯁꯩꯗꯨꯁꯨ ꯀꯥꯎꯔꯦ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯁꯛꯂꯛꯀꯦ ꯅꯤꯡꯁꯤꯡꯕ ꯖꯒꯥꯗꯣꯀꯣ 나무지 ꯌꯥꯝ ꯅꯣꯏꯔꯦ ꯑꯃꯨꯛ ꯈꯔ ꯅꯣꯏꯔꯤꯁꯦ ꯍꯂꯥꯗ ꯅꯣꯏꯕ ꯅꯠꯇꯦ ꯁꯤ ꯆꯝꯅ ꯅꯣꯏꯕ ꯅꯠꯇꯦ ꯀꯥꯡꯁꯣꯏꯅ ꯅꯣꯏꯕ ꯅꯠꯇꯦ ꯃꯁꯤ ꯁꯦꯜ ꯄꯥꯏꯈꯠꯂꯛꯄꯩꯅꯤ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯏꯈꯠꯂꯛꯑꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯄꯨꯡꯉꯥꯏꯗ ꯍꯥꯏꯔꯦꯗ ꯑꯃꯨꯒꯤ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯐꯪꯉꯦ ꯑꯣꯏꯕ ꯍꯥꯏꯒꯨꯝꯅ ꯑꯃꯨ ꯀꯩ ꯃꯤꯡ ꯍꯥꯏꯒꯦ ꯀꯩꯅꯣꯅꯦ ꯔꯤꯌꯥ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅꯦ ꯅꯪ ꯏꯁꯩ ꯇꯝꯃꯤꯟꯅꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯅꯤꯗ ꯀꯥꯏ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯝꯃꯅꯤ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯌꯥꯝ ꯅꯣꯏꯔꯦꯌꯦ ꯅꯪ ꯑꯣꯛ ꯌꯥꯝ ꯆꯥꯕ ꯍꯪꯉꯤꯅꯦ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣ ꯂꯥꯛꯄ ꯃꯤꯇꯩ ꯑꯩꯈꯣꯏ ꯁꯦ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁ ꯊꯥꯡꯅꯝꯁꯦ ꯃꯥ ꯃꯁꯥ ꯏꯁꯩ ꯑꯝꯇ ꯀꯥꯝꯊꯍꯟꯈꯤꯒꯦ ꯃꯥ ꯈꯅꯥꯎ ꯐꯦꯡꯒꯅ ꯑꯩꯁꯨ ꯐꯦꯡꯈꯤꯒꯦ ꯑꯗꯨꯒ ꯃꯩꯇꯩ ꯑꯩꯈꯣꯏ ꯁꯤꯗꯣ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯉꯁꯥꯏꯗꯒꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃꯅ ꯇꯧꯕꯗꯣ ꯇꯧꯔꯒ ꯑꯗꯨꯒꯤ ꯏꯁꯀꯦꯜꯗꯣ ꯀꯩꯅꯣ ꯏꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯋꯥꯡꯉꯦ ꯗꯤꯗꯤ ꯌꯥꯝ ꯍꯥ ꯗꯤꯗꯅꯦ ꯌꯥꯔꯦ ꯁꯤ ꯗꯤꯅꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨ ꯗꯤꯅꯤ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃꯅ ꯂꯥꯞꯅ ꯍꯜꯂꯦ ꯏꯕꯥꯅꯤ ꯂꯥꯞꯅꯈꯤꯕꯁꯤꯅ ꯚꯥꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯔꯤꯌꯥꯁꯟ ꯇꯧꯕ ꯅꯠꯇꯕꯅꯦ ꯏꯁꯀꯦꯜ ꯑꯃ ꯍꯥꯏꯗꯒꯦ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃꯅ ꯂꯥꯞꯅ ꯍꯜꯂꯦ ꯏꯕꯥꯅꯤ ꯂꯥꯞꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯎꯕꯁꯦ ꯃꯌꯦꯛ ꯀꯥꯎꯕ ꯐꯖꯕ ꯇꯥꯅꯤꯡꯈꯤꯗꯔꯦ ꯑꯇꯣꯞꯄꯒꯤ ꯈꯣꯟꯖꯦꯜꯒ ꯅꯪꯒꯤ ꯅꯠꯇꯅ ꯈꯨꯝꯅꯤꯡꯗꯔꯦ ꯀꯅꯥꯗꯁꯨ ꯅꯪꯅ ꯀꯧꯔꯛꯄ ꯅꯠꯇꯅ ꯄꯦꯟꯅ ꯁꯥꯟꯅꯅꯤꯡꯉꯤ ꯋꯥꯔꯤ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯊꯃꯣꯏꯁꯤꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯅꯪꯕꯨ ꯌꯦꯡꯅ ꯊꯃꯣꯏꯁꯤꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯅꯪꯕꯨ ꯌꯦꯡꯅ ꯇꯥꯅꯤꯡꯈꯤꯗꯔꯦ ꯀꯅꯥꯒꯤꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯈꯨꯝꯅꯤꯡꯗꯔꯦ ꯀꯅꯥꯅꯁꯨ ꯅꯪꯅ ꯀꯧꯔꯛꯄ
ꯀꯤꯗꯣꯝ ꯇꯪ ꯉꯪꯉꯧꯅꯦ ꯐꯖꯅ ꯃꯇꯝꯗꯣ ꯇꯞꯅ ꯑꯉꯧꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯂꯦ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯉꯥꯛꯇꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯥꯎꯔꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯕꯨ ꯀꯥꯎꯕꯅꯤꯅ ꯃꯌꯥꯝꯒ ꯋꯥꯔꯧꯕ ꯌꯥꯗꯦ ꯗꯥꯁꯦꯡꯅ ꯏꯕ ꯑꯃꯅꯤ ꯁꯤꯁꯨ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦꯡꯅ ꯐꯖꯕ ꯏꯁꯩ ꯃꯌꯦꯛ ꯈꯔꯗꯤ ꯑꯩꯈꯣꯏꯗꯤ ꯏꯌꯥꯝꯕ ꯆꯦꯡꯒ ꯑꯩꯈꯣꯏ ꯑꯊꯧꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯑꯗꯨꯝ ꯏꯁꯩꯁꯦ ꯐꯅꯌꯥꯝ ꯀꯝꯄꯣꯖꯇꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯦ ꯑꯍꯤꯡꯒꯤ ꯏꯁꯩ ꯑꯃ ꯁꯛꯁꯤꯁꯦ ꯗꯥꯗꯤꯅꯦꯁꯀꯤ ꯏꯁꯩ ꯐꯖꯅ ꯁꯛꯁꯤꯁꯦ ꯑꯍꯤꯡꯒ ꯁꯛꯁꯦ ꯃꯌꯥꯝ ꯑꯍꯤꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯍꯤꯡꯒꯤ ꯈꯨꯗꯣꯜ ꯑꯍꯤꯡꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯗꯧꯔꯦ ꯇꯨꯝꯕꯗꯒ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯁꯣꯏꯈꯤꯕ ꯍꯥꯏꯁꯨ ꯉꯥꯛꯄꯤꯒꯅꯤ ꯀꯔꯝꯕ ꯃꯥꯏ ꯀꯔꯤ ꯏꯁꯀꯦꯜ ꯑꯝ ꯊꯦꯄꯤꯔ ꯉꯪꯉꯧꯅꯦ ꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯅꯍꯥꯛꯀꯤ ꯑꯣ ꯌꯥꯗꯤ ꯌꯥꯗꯤ ꯃꯃꯜꯂꯗꯣ ꯄꯤꯒꯅꯤ ꯑꯩꯅ ꯋꯥꯇꯅ ꯁ꯭ꯀꯦꯜ ꯆꯥꯟꯅꯗ꯭ꯔꯦ ꯁ꯭ꯀꯦꯜ ꯁꯣꯏꯈ꯭ꯔ ꯗꯤ ꯍꯥꯏꯕꯅꯦ ꯗꯤ ꯑꯩ ꯗꯤꯅꯦ ꯄꯥꯏꯁꯦ ꯉꯈꯣ ꯑꯗꯨ ꯏꯁꯀꯦꯜ ꯆꯥꯗ꯭ꯔꯦ ꯉꯈꯣ ꯆꯥꯗ꯭ꯔꯦ ꯁꯣꯏꯈ꯭ꯔ ꯑꯦꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯆꯥꯛꯁꯦ ꯊꯦꯡꯂꯕ ꯑꯩ ꯆꯥꯛꯁꯦ ꯌꯥꯕ꯭ꯔꯥ ꯊꯦꯡꯂꯕ ꯑꯆꯤꯛꯄ ꯑꯍꯤꯡꯉꯣ ꯍꯥꯏꯔꯣ ꯅꯍꯥꯛꯀꯤ ꯃꯃꯜꯂꯗꯣ ꯄꯤꯒꯅꯤ ꯑꯩꯅ ꯋꯥꯇꯅ ꯂꯦꯡꯂꯅꯨꯀꯣ ꯅꯍꯥ ꯌꯥꯎꯂꯅꯨ ꯑꯩꯒꯤ ꯆꯥꯅꯕꯤ ꯑꯇꯥꯔꯤ ꯑꯩꯒꯤ ꯆꯥꯅꯕꯤ ꯄꯣꯊꯥꯔꯤ ꯑꯩ ꯚꯥꯏ ꯅꯪ ꯏꯁꯩꯁꯦ ꯔꯣꯃꯥꯟꯇꯤꯛ ꯂꯥꯛꯑꯦꯕ ꯔꯣꯃꯥꯟꯇꯤꯛꯅꯤ ꯀꯩꯅꯣ ꯃꯈꯥ ꯆꯠꯇ꯭ꯔꯣ ꯀꯨꯞꯅ ꯂꯤꯕ ꯊꯋꯥꯟꯁꯤꯡ ꯄꯤꯒꯅꯤ ꯑꯋꯥꯃꯜ ꯅꯈꯣꯏꯒꯤꯁꯨ ꯂꯦꯞꯈꯤꯅꯨꯀꯣ ꯅꯈꯣꯏꯒꯤ ꯖꯒꯣꯏꯗꯣ ꯂꯦꯞꯈꯤꯅꯨꯀꯣ ꯅꯈꯣꯏꯒꯤ ꯖꯒꯣꯏꯗꯣ ꯐꯖꯍꯟꯈꯣ ꯑꯇꯤꯌꯥꯁꯦ ꯅꯈꯣꯏꯒꯤ ꯁꯥꯊꯦꯛꯇꯨꯅ ꯑꯩꯒꯤ ꯆꯥꯅꯕꯤ ꯑꯇꯥꯔꯤ ꯑꯩꯒꯤ ꯆꯥꯅꯕꯤ ꯄꯣꯊꯥꯔꯤ ꯌꯥꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯃꯥ ꯏꯁꯩ ꯑꯣꯔꯥꯏꯔ ꯂꯥꯛꯑꯦ ꯃꯥ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯁꯥꯏ ꯃꯥ ꯏꯁꯩ ꯑꯣꯔꯥꯏꯔ ꯂꯥꯛꯑꯦ ꯑꯩꯗꯤ ꯂꯥꯏꯚ ꯇꯧꯗꯣꯏꯕꯨ ꯈꯪꯕꯨ ꯈꯪꯗꯦ ꯔꯥꯖꯦꯁꯅ ꯅꯪ ꯐꯥꯒꯤ ꯇꯧꯔꯦ ꯅꯪ ꯏꯁꯩ ꯃꯥ ꯏꯁꯩ ꯑꯣꯔꯥꯏꯔ ꯂꯥꯛꯑꯦ ꯏꯁꯩ ꯌꯥꯝ ꯐꯥꯔꯦ ꯃꯥ ꯐꯥꯒꯤ ꯇꯧꯋꯦꯗ ꯌꯥꯝ ꯅꯥꯟꯅ ꯁꯛꯇꯣꯔꯛꯄꯁꯤꯗ ꯃꯌꯥꯝ ꯁꯦꯀꯦꯟ ꯀꯨꯟꯊ꯭ꯔꯥ ꯈꯛꯇꯪ ꯂꯦꯞꯆꯒꯦꯀꯣ ꯑꯩ ꯈꯨꯠꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯦ ꯉꯛꯁꯪ ꯉꯥꯡꯉꯦ ꯑꯁꯤ ꯒꯤꯇꯔ ꯈꯣꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯅꯍꯥꯟ ꯃꯣꯏꯗꯤ ꯆꯥ ꯊꯛꯅꯈ꯭ꯔꯦ ꯖꯦꯝꯁ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄ ꯇꯧꯔꯛꯀꯦ ꯑꯗꯨꯝꯗ ꯁꯥꯃꯗꯨ ꯕ꯭ꯔꯦꯛ ꯇꯧꯔꯁꯤ ꯂꯥꯛꯄ ꯑꯗꯨꯝꯗ ꯁꯥꯃꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒ ꯆꯞ ꯆꯥꯅꯕ ꯏꯁꯩꯅꯦ ꯌꯨꯅꯤꯠꯇ ꯁꯛꯈꯤꯕ ꯖꯦꯝꯁ ꯌꯨꯝꯈꯥꯏꯕꯝ ꯌꯨꯅꯤꯠꯇ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯁꯛꯊꯔꯣ ꯏꯇꯥꯎ ꯐꯖꯈ꯭ꯔꯕꯅꯤ ꯌꯨꯝ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ 10ꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯁꯣꯏ ꯑꯣꯏꯅꯤ ꯃꯁꯤ ꯑꯩꯅ ꯈꯪꯉꯦꯕ ꯖꯦꯝꯁ ꯌꯨꯝꯈꯥꯏꯕꯝ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯖꯦꯝꯁ ꯌꯨꯝꯈꯥꯏꯕꯝ ꯂꯥꯛꯄ ꯁꯕꯨꯡꯀꯣ ꯇꯧꯔꯛꯀꯦꯁꯦ ꯈꯨꯠꯇꯤ ꯌꯥꯝ ꯅꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯅꯤꯒꯤ ꯍꯩꯕ ꯍꯩꯇꯕ ꯁꯣꯏꯗꯕ ꯅꯍꯥꯟꯁꯨ ꯏꯁꯩ ꯃꯌꯦꯛꯇꯤ ꯌꯥꯝ ꯁꯣꯏꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯑꯝꯇ ꯀꯝꯊꯔꯛꯀꯦ
Daman le nang daman isi sa sugali kay ginoy. Hey, mi ijat mang thabuk to kono. Kanano? Mi mut sagat pani he. Nang isay tumin yung bagi daw. Isay yung comment piyo. Yarim kay nang like share ka to mo. Lakpa, koi gi lakpa. Share ka to wiram mo ko nang account ni ko. Edi mo kay loy share to sang nung share. Ta doi cái sao ta doi cái sao ê ta doi cái sao chính đốc nó cái mà khai đi ta ra rồi không là cái chỉ có chỉ cầu này à mình thấy có chỉ tao cái mềm cỏ ai cái này mong sinh bờ lai sinh đi bộ phận nào phận này mà bu mà khói na cần lâm bờ lâm đầm sinh bờ lai sinh đi bộ phận nào phận Ui đi ok rất lấy đi. mà bu mà khói na cần lâm bờ lâm đầm này ninh tâm lâm ba lấy bạc ni nè bộ phận ni nè ai khôi nè hình lý xe học chữ thì ai khôi cả đi ngầm lô ni hai ra cả nô ninh tâm na ba lâm ba lấy bạc nè bộ phận na nè ninh tâm ba ta lý xe aslam re linh dėl khát rau mi tay ai khôi xe masih makne bai noi khal lagu roi ngam re masih makne iman pang basu khalok lo thau na lai trao moru ai khoi sai masih bune ipagi iau bagi học chik ti ai khoi kai tau gani hang lak une ning tam lamba lấy bạc ni nè bộ bạc ni nè ai khôi nè hình lý xe ba shi humai am sorry shi jai shi Fazay. lakpa cái nó anh cháu thì cái lakpa cháu thì có ai shi jai shi Say jing ta say na koi gi athobu na pan bi say jing yam na lu bane. Sak ko matam na yam na lu bane. Live sak pa kasi Live ta ga sak hai bu di yam ti na lui ba ko say je adu na mayam khangbi o bai ka no mai je ge ba. Skela wang koi gi athobu je ma je mongon da ma na compose to ko ji say je yam na kechi o ba khru wa le adu ga sak ko matam da yam na wai ba ko adu na say je yam lu bane ma na semo pa say jing je adu magun yam lei bane say mun na tar ga di dum say je magun di lei bane moi na semo pa say je adu live da oina sala ga di yam na wa ba hai tare ko adu na mongon da su khru wa ram ani say asluare huma oro tare uski mati mai to hana je rehearsal to bona ta bani ko law kholak matam ne scale je yamna si sai je recording ko mitei ko se si sai je recording to na ba na ai je reaction to tha ni muki maya da to gi reaction je ai ne sur ai ne mayak izare ai na sur panjare du ga isana saksa ga do sai je choi gi dra ko chop ko dra na khoi gi sa da pakat pakhan lai ni pakat pakhan lai yamna lai ge ba du na si sai je kana to da vocal final vocal lo na ba kana to da hona ba ai tha ani muki reaction to gi si matung da mo pui na jo mo isai sa ku dra bani na isai je si scale ya wang eng on da scale lam jo haidar sa ponen si wang lai me ai gi vocal je na kha chon ba ga ko dak se ai to da James sum khai bam phaja phaja ba thadoi ga sam thadoi gi ma bai nang Rajesh nang thadoi gi ma khudon tum da wali sai to James sum khai bam Rajesh se masa yamna sokot ta me ito ai khang ko nang James sum khai bam khang bra seta da ge uri di khang ni ado isa sa khot pa je
ꯆꯍꯤꯁꯤꯅꯔ ꯆꯥꯕ ꯐꯕꯅꯔ ꯈꯪꯗ꯭ꯔꯦ ꯄꯪꯆꯥꯎꯗ ꯆꯥꯎꯈꯠꯂꯦ ꯏꯁꯥꯁꯦ ꯑꯗꯨꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯄꯨꯔꯥ ꯋꯥꯠꯁꯦꯠꯅꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯈꯔ ꯐꯕ lakpa mitai lakpa yadre he nang natau je pra bokel je pra sire yadre isai sabung ngamdre बुला देना मुझे hindi akoi je isai je sakoni na soi hindi gi matim kam thokre me waru bi yate ai yo sai soi na mu kam thok ki tawni hindi je mo noi hum baskar yum na ए नमस्कार Dapat sekarang kita nupi tiga dah ni ya roy aku mana nupi tiga mau jual lah me punje nupi tiga ni nupi tiga suka suka ni punje si aku yang mau jual nupi tiga ni si kau he नमस्कार लम्हांगम तो फजन क्या ताना नाकन तो खांगम तो रसी कहीं नो नमस्कार कदाई नो नमस्कार कोई नोय उहुम खकलो नुआनी तो तौरीजे तौरसे नो फजन पुल्लसे कोई सीनाव म्याम अमा अदुगा नैरसे कहीं नो atau amarjit atau mayat yang fazai mayam oh damarjit damarjit na ye kano ge kamando ge training to udone नो atau akano ge bishempur ge ati wari misal je सर अखोई आई खंबीरी ब्रो हाय सर मर्जित आई खंबीरगदी Kagam ni kang nang na zo ako'y pun mo da dum panggay training center pun mo da nang iwari sumta wi. Kang mo ni कोई सर मर्जित उदम कोई रे 16 base la tono ito कोई 47 बैच ने 16 habdi 2016 to tamo ma je rajesh se wari kar am to talk slow se no mo pun je kano da panggay de lake याई नो पुंजे सर कोई पंगई की सर मैम दो उदबु कोई रे यामना नुक्सीबने यामना नुंगाइबने सर नुंगाइब नत्रो अना एक यावदब नत्रो पंगई द दुम लेबिरगदी नोमा लाक्चगे दुगा अथोबगा लागा नोमा पंगई की कोई यामना कनो कोई सर मैम दो पुल्लगा तंग इसई नोमाई खर तौमिनसे नुंगाइबने मतमदो Pam lam dam khambi mai haure ai ako'y tamo ma ji ki sai yam la yam ni phaja ba slow connection aduga baskar hai kaino da baskar noi sai gam tang sai mta punji tana yum da ma sinbiro sai toro je live or jai suraj dragas bai phaja sai ani sai ama saklo ka bai suraj dragas karmi sai no bai khanbiro ako'y do phabri yenge pha da de sen de tok tin khut thang lo tin ko koi de sai saktin nai da punje da baskar ne ऐसे दामा जी खंगे ये का तरह ये खंगे डालो खंगे ये तरह सर नो पुंजे पंगई द नो लाक्चगे इसे तो खंबी हो राजे सान चला के सर अदो पुल्लगा तंग इसै नोमाय दो खरा तौसे कुइरे अदुमाइना को पुल्लगा तौबि दो नोमाय बने तमो मर जे राजस्थान की सेम त खमीरो छे मा त अमुका रिपीट ओइ जु काम द हल केम त ai nang na nei bai nang na suraj dragas bai nang na ni she hai ba do kamai na tau she hai no bai suraj kan spelling do aingon kadang pa ba do kadang kanu tau dre kadang ibiro ba kanu tau nam guys tamo mo jise kamen mo halai nang halu sinanggi kamen nang halu okay no tamo mo jet khanga chowa ma tawraga tawrase soi de bi guitar oi tamo majet guitar ji purake khang ni सर पेमन आइद्रब सिंग साइ हाम बदाइना सक्रे अदो अमुक नौना अमुक अकोइ सार दिदिगे तौर अमुक सलके suraj dragos ai na ai ba bai kumiye bai suraj dragos drax kumiye
khang achoudo torga ta pudar ase kaino nakan da ngoraga somda isai torga guitar nong torga ta tordawne Noi wari koi sana le mana nakan da tabla thilalaga ko light manung ke tin yola le ko noi team ja pen banai ro salakani sar gi damakta Se so se pe me da surasne ra je hai bo mo ta thena ba haina bu do ke ai to se kaino mandale guitar pairo ya ya thong ba pai ro I know hino ya re sa ro hujina sakpa khara nuai dong male maram di vocal je ngasagi isai khara sala bani na vocal je khara yange aduna koi gi sar gi amarji ki damakta pen na di isai je yam free oina sakpa ngamani haina khale ado sar mi jeng di tabiyo nanau sakchara ke sar gi damakta chara di ke tor sakchage tamo ma je sei khala maga lot ki biya re ko jo di sum para ora makung di bai ro ala pagi Ben banai draba nungsiba belhan biro aibu mapokshi magi ura uraga nungsiba helabi mai thongdo leiraro inakta lengdana mapokshi magi Ben banai draba nungsiba belhan biro aibu mapokshi magi ura uraga nungsiba helabi mai thongdo leiraro inakta lengdana mapokshi magi mathang mapoki de kalakude yengning lude handak mapokshi matangi nahaki nungsi lambisina penahing jage mathang mapoki de kalakude yengning lude handak mapokshi matangi nahaki nungsi lambisina penahing jage Ben banai draba nungsiba belhan biro aibu mapokshi magi Minok tu di kangi aisu nang na aibu nungsi haiba midyeng du na tatana chay biri lupa tok draba aigi mataw shida aibu nungsi haibu midyeng du na tatana chay biri lupa tok traba aigi mataw shida lemjin ba hai traba pukning na ikai khang da lepli nangi dama kari gumba khara haining na tamning na thamoy aron bawari khara ikai nungsi anakibana nungsi nanakta ining tamna changba ngamdari ikai nungsi anakibana nungsi nanakta ining tamna changba Nasiri punsigi nungsi pokong janbige Ben banai draba nungsiba belhan biro aibu mapokshi magi
ꯐꯖꯔꯦ Thank you, sir. Thank you. 사기다먹다 구독 감사합니다. 나레나 아이부디 인터뷰 yap나 또 너희 홈마에 바이 인터뷰 했대다 나 ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯀꯃꯥꯏꯅ? 나 yap신ꯕꯗ 바디 나래는 비지맨이 그ꯩꯅꯣ. ꯀꯃꯦꯟꯗ ꯄꯥꯒꯦ unplanned ꯈꯣꯏꯁꯨ ꯁ꯭ꯋꯥꯏ ꯆꯠꯄꯅꯤꯗ ꯑꯗꯨꯗ ꯇꯧꯁꯟꯕꯅꯦ ꯂꯥꯟ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯆꯠꯄꯒꯨꯝꯅꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯚꯥꯏ ꯄ꯭ꯔꯖꯦꯟ ꯉꯥꯛꯇꯅꯦ ꯑꯩꯅ ꯚꯥꯏ ꯅꯪ ꯁꯨꯔꯦꯁ ꯈꯪꯕ꯭ꯔꯣ ꯁꯨꯔꯦꯁ ꯀꯩꯅꯣꯗ ꯇꯤꯡ ꯕꯣꯠ ꯑꯃ ꯇꯥꯏ ꯍꯥꯏꯐꯦꯠ ꯅꯪ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯚꯥꯏ ꯈꯪꯉꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯚꯥꯏꯒꯤꯁꯦ ꯀꯩꯅꯣ ꯍꯥꯞꯇꯕꯗꯣ ꯗꯤꯄꯤ ꯍꯥꯞꯇꯕꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯗꯤꯄꯤꯁꯦ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯎꯔꯦꯕ ꯑꯗꯨꯅ ꯂꯥꯛꯁꯟꯕ ꯉꯝꯗꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯛꯁ ꯀꯥꯞꯁꯟꯕꯗꯣ ꯑꯗꯨꯗ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖ ꯆꯠꯄ ꯑꯣꯏꯗꯣꯏꯅꯦ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯚꯥꯏ? ꯑꯩ ꯈꯪꯉꯦ ꯀꯩꯗꯧꯕꯒꯦ ꯚꯥꯏ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯩ ꯈꯪꯉꯦ ꯅꯔꯦꯟ ꯁꯨꯔꯁ ꯅꯪ ꯌꯦꯡꯉꯤꯕꯣ? ꯁꯨꯔꯁ ꯑꯩ ꯈꯪꯉꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯚ ꯂꯣꯏꯁꯟꯕ ꯌꯥꯏ ꯁꯨꯔꯁ ꯑꯩ ꯈꯪꯉꯦꯃꯦ ꯅꯪ ꯌꯦꯡꯉꯗꯤ ꯑꯩ ꯈꯪꯉꯦ ꯑꯩ ꯀꯩꯅꯣ ꯁꯣꯝꯗ ꯏꯁꯩ ꯁꯛꯄꯗꯨꯗ ꯑꯩ ꯅꯪꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ. ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ. ꯑꯗꯨꯗꯤ ꯈꯪꯗꯦ ꯅꯪꯅ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ 1 hour ꯐꯩ ꯂꯩ ꯋꯥ ꯈꯔ ꯍꯦꯜꯂꯦ ꯑꯩꯒꯤ ꯅꯔꯦꯟꯒꯤ ꯀꯃꯦꯟ ꯄꯤꯁꯦ ꯑꯩꯕꯨꯗꯤ ꯅꯔꯦꯟ ꯋꯥꯡꯈꯩꯃꯌꯨꯝ ꯑꯩꯕꯨꯗꯤ ꯏꯟꯊꯣꯛꯄꯤꯔꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯟꯊꯣꯛꯄꯅꯤ ꯚꯥꯏ ꯀꯩꯅꯣꯅꯦꯍꯦ ꯅꯪꯅ ꯑꯩꯈꯣꯏ ꯁꯨꯝ ꯏꯟꯊꯣꯛ ꯂꯩꯔ ꯀꯃꯥꯏꯅ ꯇꯧꯗꯅꯣ ꯀꯔꯤ ꯇꯧꯋꯦ ꯐꯣꯟ ꯄꯥꯏꯔꯦ ꯅꯪꯗꯣ ꯄꯥꯏꯈꯠꯇꯦ ꯕꯤꯖꯤꯅꯤ ꯑꯗꯨ ꯇꯧ ꯅꯪꯅ ꯁꯨꯝ ꯆꯤꯜ ꯂꯩꯔ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯅꯔꯦꯟꯅꯤ. ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯗ. ꯍꯧꯖꯤꯛ ꯃꯥꯅ ꯂꯧꯖꯔꯤꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯌꯥꯎꯒꯦꯅ ꯈꯟꯖꯕꯁꯨ ꯉꯝꯖꯗꯦ. ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯂꯣꯏ ꯂꯩꯈꯤꯗꯅꯀꯣ. ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯨꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯇꯣꯜꯂꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐ꯭ꯔꯤ ꯂꯩꯕ ꯀꯥꯟꯗ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ. ꯑꯗꯣ ꯅꯔꯦꯟꯗ꯭ꯔꯁꯦ ꯌꯥꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯈꯟꯖꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯩꯒꯤ ꯏꯇꯥꯎꯅꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯇꯥꯎꯅꯤ ꯅꯔꯦꯟꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯧꯕ ꯉꯝꯄꯣꯠꯇꯦ. ꯑꯗꯣ ꯅꯣꯡꯃ ꯄꯨꯟꯅ ꯗꯥꯕꯁꯀꯔ ꯌꯥꯏꯐꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯝꯇꯪ ꯂꯥꯏꯐꯁꯦ ꯑꯝꯇꯪ ꯇꯧꯁꯦ. ꯒ꯭ꯔꯥꯟꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ. ꯅꯔꯦꯟ ꯅꯪꯗꯤ ꯁꯥꯎ ꯅꯪ ꯔꯥꯖꯦꯁꯅ ꯍꯧꯖꯤꯛ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯁꯥꯎꯔꯅꯨꯀꯣ ꯁꯥꯎꯕ ꯐꯔꯣꯀꯣ ꯁꯤ ꯌꯥꯔꯦ ꯅꯪꯁꯨ ꯈꯨꯠꯅ ꯁꯥꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯈꯨꯠꯁꯟꯕ ꯌꯥꯔꯦ. ꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯁꯦ ꯂꯥꯏꯚꯀꯤ ꯔꯨꯜꯕꯨꯗꯤ ꯌꯥꯝꯅꯕꯨꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯔꯤꯄꯣꯔꯠ ꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯃꯔꯨꯑꯣꯏꯅ ꯔꯤꯄꯣꯔꯠ ꯂꯥꯛꯏꯁꯤꯡ ꯀꯨꯀꯤꯔꯣꯝꯗꯒꯤ ꯔꯤꯄꯣꯔꯠ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯒꯤ ꯄꯦꯖꯁꯤꯁꯨ. ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯚ ꯊꯥꯕ ꯌꯥꯗꯕ ꯂꯥꯏꯚ ꯊꯥꯕꯗ ꯃꯇꯣꯝꯗ ꯀꯛꯈꯤꯕꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦꯕ. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯗꯤ ꯍꯦꯜꯂ ꯃꯥꯜꯂꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ. ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯅꯤꯒꯤ ꯁꯤꯡꯒꯔ ꯑꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯏꯁꯩ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯇꯥꯅ ꯒꯤꯇꯔ ꯈꯤꯡꯅ ꯇꯥꯅ ꯌꯥꯝꯅ ꯃꯨꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯌꯦ ꯉꯁꯤꯁꯦ. ꯑꯗꯣ ꯏꯁꯩꯁꯦ ꯚꯥꯏ ꯔꯥꯎꯟ ꯑꯃꯨꯛꯇꯪ ꯉꯥꯛꯊꯣꯛꯑꯒ ꯔꯦꯗꯤ ꯂꯩꯅꯔꯁꯦ ꯃꯌꯥꯝꯁꯦ. ꯑꯩꯈꯣꯏ ꯃꯤꯁꯤ ꯈꯟꯅꯈ꯭ꯔꯦꯁꯦ ꯑꯩꯈꯣꯏ ꯏꯁꯩ ꯇꯧꯔꯛꯑꯅꯤ. ꯚꯥꯏ ꯏꯁꯩ ꯅꯉꯣꯟꯗꯒꯤ ꯔꯥꯖꯦꯁ ꯊꯥꯡꯗꯝꯗꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯤꯡꯒꯔꯗꯨ ꯀꯥꯎꯅꯕ ꯅꯨꯄꯤꯗꯨ ꯀꯥꯎꯈ꯭ꯔꯦ. ꯈꯪꯗꯦ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯃꯃꯤꯡ ꯀꯥꯎ ꯁꯤꯡꯒꯔꯗꯣ ꯑꯩ ꯀꯥꯎꯖꯈ꯭ꯔꯦ ꯃꯃꯤꯡꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯑꯣꯖꯥꯒꯤ ꯏꯁꯩ ꯀꯩꯅꯣ ꯊꯥꯏꯅꯒꯤ ꯑꯣꯖꯥ ꯑꯃꯈꯛꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯏꯁꯩꯅꯤ. ꯁꯤꯡꯒꯔꯗꯣ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯈꯨꯗꯛꯁꯤꯗ ꯅꯤꯡꯁꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ. ꯀꯩꯅꯣ ꯅꯔꯦꯟ ꯅꯪꯅ ꯄꯤꯔꯤꯗꯨꯕꯣ ꯅꯪ ꯌꯥꯔꯦ ꯈꯔꯒ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯌꯥꯄꯣꯟꯗꯤ ꯀꯩꯅꯣ ꯅꯪ ꯑꯃ ꯂꯩꯔꯤꯕꯣ ꯏꯁꯇꯥꯔꯗꯨ ꯀꯥꯎꯅꯤꯀꯣ. ꯅꯔꯦꯟ ꯋꯥꯡꯈꯩ ꯅꯪ ꯏꯁꯇꯥꯔꯗꯨ ꯀꯥꯎꯅꯤꯀꯣ ꯅꯪꯀꯣ ꯀꯅꯥꯗꯩꯅ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ. ꯖꯤꯗ ꯈꯪꯅ ꯇꯧꯕ ꯁꯤ ꯖꯤꯅꯤꯀꯣ ꯎꯗ꯭ꯔꯤꯅꯦ. ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯈꯤ ꯈꯠꯅ ꯆꯩꯅ ꯌꯩꯅꯁꯨ ꯅꯥꯡꯅꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯗꯟꯗꯤꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛ
saki Khadna chaina yaina sunak mapi lairik tamina ki Tande mande dandina Isai sigi singer asengba singer do mayam khangbi ba yaurgadi dum comment haibiramu ai ngaktang sida isai do singer do ningjam thokjadre ningjam thoktre kawgre ko adu yamna phajab isai si kham tabi akan bana sonba bu yaibi upai laita jinda tida su chutka akan bana sonba bu yaibi upai laita jinda tida su chutka khangna khang hau de ko hokare matam do kalaki ko kalagi pi da saki ayo ima tang na buhan gi khang ni ayo ima oja da tagla buhan ge kali ka khat jar khat ta da khanda ta amka ayo ima oja da tagla buhan ge kali khat khat jar khat ta da khanda ta jai khang hau de ko kare matam do kalaki ko kalaki di da saki Khadna chaina maina sunak mapi lairik tamina ki Tande mande dandina Tande mande dandina He tande mande dandina Tande mande dandina Thank you. abu sakom ni same kai jwari bum lo sal lage koi gi yamna faw bi sei ne ko jo kunjabi hari sei ko si mam la soi ga zunga pi gane kun si se tabu do kun si sina kita khado bi ai udre ma masa kuning ma le single masa kuning ma le masa kutke kun si sina aku ko anba punsisina anba Nyembra adu yan punsisina anba mafaunara pamikuta naiduna leirammi santigi eknaba kaya malem sida punsisina anba mafaunara pamikuta naiduna leirammi santigi eknaba kaya malem sida Tijarui ai hapsu santigi haurakfam kadaidano adubu mangki adu makamamba maikulata mahati punsisina ahanba magfaunarak pamikuta Hanta bebe makadum tar pe ben budum pe son anatina draba tina draba nasigi malem sida himli ba punsi se karigi
ꯁꯥꯟꯇꯤꯒꯤ ꯏꯔꯤꯛ ꯑꯃ ꯅꯣꯡꯃꯇꯁꯨ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯌꯥꯝ ꯁꯥꯡꯅ ꯆꯠꯂꯒꯨꯝ ꯑꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯗꯒꯤ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯑꯊꯧꯕꯗꯤ ꯐꯥꯏꯅꯦꯜ ꯑꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯁꯥꯡꯃꯜꯂꯒꯁꯨ ꯃꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯏꯐ ꯊꯥꯖꯕꯅꯦ ꯑꯗꯣ ꯃꯊꯪꯗ ꯐꯖꯅ ꯋꯥꯔꯤ ꯏꯁꯥ ꯁꯥꯗꯕꯤꯗ ꯏꯁꯩ ꯑꯣꯏꯅ ꯃꯊꯪ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯔꯣꯏꯕꯁꯤ ꯑꯊꯧꯕꯅ ꯂꯣꯏꯁꯤꯜꯍꯜꯂꯁꯤ ꯍꯣꯏ ꯃꯌꯥꯝ ꯑꯩ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯝꯇꯪ ꯀꯣꯚꯔꯗꯤ ꯅꯠꯇꯦ ꯁꯤ ꯀꯣꯚꯔꯗꯤ ꯇꯧꯒꯦ ꯇꯧꯔꯤ ꯃꯇꯦꯛ ꯑꯝꯇꯪ ꯐꯨꯜ ꯅꯠꯇ꯭ꯔꯁꯨ ꯃꯇꯦꯛ ꯑꯝꯇꯪ ꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯑꯔꯣꯏꯕ ꯈꯨꯂꯥꯡꯒ ꯑꯣꯏꯖꯔꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯅ ꯁꯛꯈꯤꯕ ꯃꯩꯁꯥ ꯃꯩꯁꯥ ꯐꯤꯂꯝꯒꯤ ꯑꯗꯨꯒꯤ ꯏꯁꯩꯗꯨꯅꯦ ꯑꯩꯅ ꯍꯥꯆꯤꯛꯄ ꯄꯥꯝꯂꯨꯕꯅ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯇꯥꯖꯕꯅꯤ ꯋꯥ ꯑꯩꯅ ꯑꯆꯤꯛꯄ ꯄꯥꯝꯂꯨꯕꯅ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯇꯥꯖꯕꯅꯤ ꯋꯥꯍꯪ ꯑꯃ ꯂꯥꯟꯈꯤꯕꯅ ꯋꯥꯍꯩꯗꯨꯗ ꯂꯃꯣꯛꯅꯕꯅꯤ ꯋꯥꯍꯪ ꯑꯃꯒꯤ ꯋꯥꯈꯜꯗ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯟꯗꯨꯅ ꯃꯔꯝ ꯂꯩꯅ ꯍꯤꯡꯂꯤꯕꯅꯤ मरम लैना हिंगलीबनी मरम लैना हिंगलीबनी मरम लैना हिंगलीबनी थोबै साइडगी रिक्वेस्ट अम तौ सुजुकी दो सेम अनप्लग तो सपिरो कोइगी रिदम याउदबिना डाइरेक्ट प्लगिंग तो सपिरो होजिकी अदु यम फजे आम होते हुजिकी ना सबदुम ꯑꯩꯒꯤ ꯁꯥꯏꯠꯇꯁꯤꯅ ꯁꯣꯝꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯒꯤ ꯅꯠꯇꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯔꯤꯗꯝ ꯌꯥꯎꯗꯕꯤꯗꯅ ꯍꯣꯏ ꯁꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯑꯟꯄ꯭ꯂꯛ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯗꯥꯎ ꯌꯥꯝ ꯌꯥꯏꯌꯦ ꯑꯩꯁꯨ ꯔꯥꯖꯦꯁꯀꯤ ꯇꯥꯏꯞꯇ ꯑꯅꯤꯔꯛ ꯁꯛꯄ ꯐꯪꯗꯣꯔꯤ ꯏꯁꯩ ꯑꯃꯁꯨ ꯁꯛꯄꯤꯔꯛꯑꯣ ꯐꯖꯅ ꯑꯩꯈꯣꯏꯁꯨ ꯃꯇꯦꯛ ꯀꯩꯅꯣ ꯖꯤꯡꯒꯣ ꯄꯥꯔꯇꯤ ꯖꯤꯡꯒꯣ ꯑꯩ ꯉꯁꯥꯏ ꯏꯁꯩ ꯃꯌꯥꯝ ꯁꯛꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯃꯥꯜꯂꯦ ꯖꯤꯡꯒꯣ ꯉꯁꯥꯏꯒꯤ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏꯒꯤ ꯁꯛꯆꯔꯝꯃꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯁꯥꯡꯃꯜꯂꯦ ꯂꯥꯁꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯊꯧꯕꯗꯒꯤ ꯃꯇꯦꯛ ꯂꯥꯁ ꯑꯣꯏꯅ ꯃꯇꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯁꯤ ꯖꯤꯡꯒꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯋꯥꯍꯪ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯤ ꯈꯨꯗꯤꯡ ꯍꯧꯔꯦ ꯌꯥꯝ ꯐꯖꯅꯤ ꯄꯤꯒꯦ ꯈꯟꯗꯨꯅ ꯃꯔꯝ ꯂꯩꯅ ꯍꯤꯡꯂꯤꯕꯅꯤ मरम लैना हिंदीबनी ऐना अचिपा पामलुबना पुंची से नाइतो ताजबनी ऐना अचिपा पामलुबना पुंची से नाइतो ताजबनी wahang ama lagi bana wahai duna lamuk nawani makung terus sih wahang amagi wakalda मरम लैना हिंगलीबनी मरम लैना हिंगलीबनी मयाम लान से लोग Thank you everyone and good night. Thank you.
Good night, Jaifari. ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯌꯥꯝꯁꯦ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯃꯔꯝ ꯂꯩꯅ ꯈꯔꯗꯤ ꯍꯤꯡꯗꯤ ꯍꯤꯡꯃꯤꯟꯅꯈꯤꯁꯦ ꯃꯌꯥꯝ ꯃꯥꯏ ꯂꯥꯟ ꯃꯥꯏ ꯄꯥꯛꯑꯁꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯄꯥꯏꯕꯤꯔꯣ mayamna nungairagadi adum tawrake. mayam tawrke mayam Maram marakta nungairagadi yam toinadi nungragasu. hoi Yam bye. bye mayam bye hoi thank you as lord connection so